ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯋꯥꯔꯦꯞ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯗ ꯑꯣꯏꯅ ꯇꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯅꯤꯡꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯀꯣ? ꯌꯥꯝꯅ ꯐꯔꯦ, ꯃꯤ ꯑꯍꯨꯝꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯉꯥꯡꯖꯅꯤꯡꯂꯤꯕ ꯑꯁꯤ ꯀꯅꯥ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯕꯒꯦ? ꯊꯥꯒꯠꯆꯔꯤ꯫ ꯀꯅꯥ ꯌꯥꯝꯅ ꯊꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯥꯎꯈꯨꯝ ꯄꯤꯕꯒꯦ? ꯈꯟꯊꯗꯅ ꯍꯦꯛꯇ ꯌꯥꯝꯅ ꯊꯨꯅ ꯁꯠ ꯍꯥꯏꯗꯣꯛꯄ꯫ ꯋꯥꯍꯪ ꯑꯗꯨ ꯍꯪꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯄꯥꯎꯈꯨꯝ ꯄꯤꯅꯅꯕ ꯍꯣꯠꯅꯕ꯫ ꯋꯥꯍꯪ ꯑꯗꯨ ꯍꯪꯕ ꯍꯦꯛ ꯍꯧꯕꯒ ꯋꯥꯍꯩ 2-3ꯗ ꯉꯥꯏꯔꯤꯉꯩꯗ ꯅꯪꯒꯤ ꯐꯖꯔꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯅꯅꯕ ꯍꯦꯛꯇ ꯍꯣꯠꯅꯕ꯫ ꯖꯣꯟ 5:30 ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯔꯨꯑꯣꯏꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯑꯣꯏꯒꯗꯕꯅꯤ꯫ ꯖꯤꯁꯨ ꯃꯁꯥꯃꯛꯅ ꯍꯥꯏꯔꯤ, ꯑꯩ ꯏꯁꯥ ꯏꯊꯟꯇꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯦ꯫ ꯑꯩꯅ ꯇꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯋꯥꯌꯦꯜꯂꯤ, ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯌꯦꯟꯕ ꯑꯆꯨꯝꯕꯅꯤ ꯃꯔꯝꯗꯤ ꯑꯩꯕꯨ ꯊꯥꯔꯛꯄ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯑꯗꯨ ꯅꯪꯅ ꯏꯊꯟꯇꯒꯤ ꯅꯤꯡꯕ ꯑꯩꯅ ꯊꯤꯗꯦ꯫ ꯃꯁꯤ ꯅꯪꯒꯤ ꯅꯨꯡꯗ ꯃꯔꯥ ꯇꯥꯈꯤꯅꯕ ꯌꯥꯝꯅ ꯇꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯑꯩ ꯏꯁꯥ ꯏꯊꯟꯇꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯕ ꯇꯥꯗꯅꯗꯤ ꯑꯩꯅ ꯋꯥꯌꯦꯟꯕ ꯇꯧꯖꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯋꯥꯌꯦꯟꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯋꯥꯌꯦꯟꯕ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯉꯥꯡꯕ ꯑꯗꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯖꯩ꯫ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯒ ꯊꯃꯣꯏꯗ ꯏꯪꯊꯕ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯉꯥꯡꯗ꯭ꯔꯒꯗꯤ ꯌꯥꯝꯅ ꯐꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯒꯗꯤ ꯃꯤꯒꯤ ꯑꯔꯣꯟ ꯑꯊꯨꯞ, ꯃꯤꯒꯤ ꯃꯤꯋꯥ ꯑꯃꯁꯨꯡ ꯐꯠꯇꯕ ꯋꯥꯁꯤꯡ ꯑꯗꯨ ꯉꯥꯡꯅꯔꯝꯂꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯅ ꯍꯤꯡꯍꯟꯅꯤꯡꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯤꯡꯂꯝꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯂꯩ, ꯃꯗꯨꯗꯤ ꯊꯨꯔꯣ, ꯊꯦꯡꯂꯦ ꯍꯥꯏꯔꯒ ꯍꯤꯡꯕ ꯃꯍꯤꯡ ꯑꯗꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯑꯁꯨꯝꯅ ꯊꯣꯔꯛꯄꯗꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝꯅ ꯑꯣꯏꯃꯟꯈꯤꯗꯨꯅ ꯂꯝꯕꯤꯗ ꯊꯦꯡꯅꯕꯁꯤꯡꯗ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨꯡ ꯊꯤꯅ ꯉꯥꯡꯅꯤꯡꯕꯅ ꯊꯜꯂꯤ꯫ ꯏꯟꯇꯔꯅꯦꯠꯇ ꯋꯥꯔꯤ ꯈꯔ ꯑꯩ ꯊꯤꯖꯤꯟꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯂꯩꯅ ꯍꯥꯏꯅ ꯈꯜꯂꯛꯄꯗꯒꯤꯗꯤ ꯏꯟꯇꯔꯅꯦꯠꯇ ꯋꯥꯔꯤ ꯊꯤꯕ ꯇꯣꯛꯆꯔꯝꯃꯤ꯫ ꯖꯤꯁꯨꯗꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯗꯨꯅ ꯌꯥꯝꯅ ꯇꯥꯛꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩ, ꯑꯗꯨꯒ ꯑꯩꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯅꯈꯣꯏꯗ ꯃꯁꯤꯒꯤ ꯄꯥꯞ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯍꯟꯕꯤꯒꯅꯤ ꯃꯔꯝꯗꯤ ꯃꯁꯤ ꯆꯥꯎꯊꯣꯛꯄꯗꯒꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯉꯛꯆꯥꯎ ꯊꯦꯛꯄ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯅ ꯌꯥꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩ ꯊꯥꯖꯩ꯫ ꯑꯩꯈꯣꯏ ꯃꯍꯥꯛ ꯌꯥꯎꯗꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯈꯥ ꯄꯣꯟꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯅ ꯈꯪꯍꯟꯅꯤꯡꯏ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯂꯤꯕ ꯑꯐꯕꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗ ꯂꯩꯕ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯗꯒꯤ ꯂꯥꯛꯄ ꯈꯨꯗꯣꯜꯅꯤ, ꯑꯗꯨꯒ ꯃꯤ ꯑꯃꯅ ꯑꯐꯕ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯕꯤꯆꯥꯔ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯌꯨꯝꯗ ꯕꯥꯏꯕꯜ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯑꯩꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯧꯖꯔꯛꯈꯤ꯫ ꯕꯥꯏꯕꯜ ꯁ꯭ꯇꯗꯤ ꯇꯧꯕ ꯑꯗꯨ ꯃꯤꯑꯣꯏ 25ꯔꯣꯝꯗꯃꯛ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯗꯨꯗ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯃ ꯃꯌꯨꯝ ꯄꯥꯟꯈꯤꯗꯨꯅ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤꯗꯤ ꯃꯍꯥꯛ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯄ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯅ ꯐꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯣꯠꯅꯖꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒꯗꯤ ꯐꯒꯗꯕꯅꯤ, ꯃꯁꯤ ꯉꯝꯂꯕꯗꯤ ꯐꯒꯗꯕꯅꯤ, ꯃꯁꯤ ꯉꯝꯗꯕ ꯑꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯗꯨꯝ ꯑꯋꯥꯕꯗ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯌꯥꯝꯅ ꯉꯥꯡꯅꯩ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩꯒꯤ ꯑꯉꯥꯡ 3 ꯂꯩꯖꯔꯝꯃꯤ, ꯑꯗꯨꯒ 3 ꯑꯗꯨꯅ ꯂꯣꯏꯖꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯝꯕ ꯑꯗꯨ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ
ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯑꯉꯥꯡ ꯑꯃꯒ ꯄꯥꯝꯍꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯟꯕ ꯑꯗꯨ ꯆꯍꯤ 10 ꯁꯨꯔꯝꯃꯤ, ꯑꯗꯨꯅ ꯗꯦꯕꯅ ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯜꯂꯝꯃꯤ꯫ ꯅꯪ ꯀꯔꯤ ꯄꯥꯝꯃꯦ ꯍꯥꯏꯕꯅꯣ? ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯈꯟꯖꯔꯝꯃꯤ, ꯑꯗꯨꯒ ꯗꯦꯕꯇꯤ ꯑꯁꯨꯝ ꯌꯥꯝꯅ ꯌꯥꯒꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯑꯃꯨꯛ ꯐꯪꯖꯈꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯖꯣꯏꯁ ꯃꯦꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ CEO ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯅ ꯋꯥꯔꯜꯗ ꯃꯤꯁꯟ ꯆꯂꯥꯏꯔꯤ, ꯑꯗꯨꯒ ꯑꯃꯅ ꯃꯦꯗꯤꯌꯥ ꯑꯥꯎꯠꯔꯤꯆ ꯑꯃꯁꯨꯡ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯏꯟꯈꯥꯡꯁꯤꯡꯗ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯤꯔꯣꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯗꯤ ꯃꯤꯔꯣꯟꯕ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯍꯞꯇꯥ ꯈꯔ ꯆꯣꯛꯊꯕ ꯐꯥꯎꯔꯛꯂꯕꯁꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯑꯀꯣꯟꯕ ꯃꯤꯔꯣꯟꯕ ꯑꯗꯨꯗꯗꯤ ꯑꯩ ꯌꯥꯝꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯣꯛ ꯉꯥꯎꯕ, ꯃꯣꯟꯗꯒꯤ ꯍꯥꯏꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯩꯅ ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯅ ꯗꯦꯕꯇꯤ ꯑꯉꯥꯡꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯋꯥꯃꯟꯗꯨꯅ ꯀꯔꯝꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯗꯕꯅꯣ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯎꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯈꯤꯕꯁꯨ ꯑꯣꯏꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯣꯏꯕꯁꯤꯡ ꯑꯁꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯌꯥꯝꯅ ꯅꯥꯔꯝꯃꯤ, ꯑꯗꯨꯅ ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯔꯝꯃꯤ꯫ ꯑꯩꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯗꯨꯕꯨ ꯃꯦꯊ꯭ꯌꯨ 7 ꯃꯁꯤꯗ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯤꯡꯕꯤꯔꯝꯃꯤ꯫ ꯃꯦꯊ꯭ꯌꯨ 8ꯇ ꯌꯦꯡꯃꯤꯟꯅꯁꯤ, ꯃꯁꯤ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯅ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯝꯗꯦ꯫ ꯑꯇꯣꯞꯄꯁꯤꯡꯕꯨ ꯕꯤꯆꯥꯔ ꯇꯧꯗꯨꯅ ꯂꯥꯜꯍꯟꯒꯅꯨ꯫ ꯃꯁꯤ ꯆꯍꯤ 38ꯒꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤ꯫ ꯅꯪꯕꯨ ꯕꯤꯆꯥꯔ ꯇꯧꯕꯤꯗꯨꯅ ꯂꯥꯜꯍꯟꯗꯅꯕ ꯑꯇꯣꯞꯄꯁꯤꯡꯕꯨ ꯕꯤꯆꯥꯔ ꯇꯧꯗꯨꯅ ꯂꯥꯜꯍꯟꯒꯅꯨ꯫ ꯑꯇꯣꯞꯄꯕꯨ ꯅꯪꯅ ꯕꯤꯆꯥꯔ ꯇꯧꯗꯨꯅ ꯂꯥꯜꯍꯟꯕ ꯑꯗꯨꯒꯨꯝꯅ ꯅꯪꯕꯨꯁꯨ ꯕꯤꯆꯥꯔ ꯇꯧꯗꯨꯅ ꯂꯥꯜꯍꯟꯕꯤꯒꯅꯤ꯫ ꯅꯪꯅ ꯑꯣꯜꯂꯨꯔꯤꯕ ꯆꯥꯡ ꯑꯗꯨꯗ ꯅꯪꯕꯨꯁꯨ ꯑꯣꯟꯕꯤꯔꯛꯀꯅꯤ꯫ ꯏꯁ꯭ꯋꯔ, ꯑꯩꯉꯣꯟꯗ ꯀꯔꯤ ꯁꯣꯏꯔꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯖꯅꯤꯡꯉꯤ꯫ ꯃꯁꯤꯗ ꯑꯩꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯆꯤꯡꯕꯤꯔꯛꯂꯤꯕꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯑꯩ ꯅꯥꯔꯤꯕꯅꯣ? ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯊꯥꯖꯕꯗꯗꯤ ꯆꯠꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯔꯥꯟꯕ ꯂꯩꯕꯒꯦ? ꯅꯨꯃꯤꯠ ꯈꯔꯗꯤ ꯑꯩ ꯑꯁꯨꯝꯅ ꯂꯦꯜꯂꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯋꯥ ꯉꯥꯡꯂꯛꯄ ꯃꯇꯝꯗ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯨꯛꯉꯝ ꯉꯝꯗꯕ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯗꯨ ꯄꯥꯃꯤꯟꯅꯁꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯂꯛꯈꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯄꯗ 6ꯇ ꯑꯁꯨꯝꯅ ꯍꯥꯏꯔꯤ: ꯑꯁꯦꯡꯕ ꯄꯣꯠ ꯑꯗꯨ ꯍꯨꯏꯁꯤꯡꯗ ꯄꯤꯒꯅꯨ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯨꯛꯇꯥ ꯑꯗꯨ ꯑꯣꯛꯀꯤ ꯃꯃꯥꯡꯗ ꯍꯨꯟꯖꯤꯟꯒꯅꯨ꯫ ꯀꯅꯥꯅ ꯈꯪꯒꯅꯤ, ꯃꯈꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯦꯠꯁꯤꯜꯂꯒ ꯅꯈꯣꯏꯕꯨ ꯍꯣꯒꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯒ ꯑꯩꯅ ꯊꯥꯖꯕꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯃꯨꯛꯇꯥ ꯑꯗꯨ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯉꯝꯕ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕꯗ ꯍꯥꯏꯔꯤꯕ ꯃꯨꯛꯇꯥ ꯑꯗꯨ ꯌꯦꯛꯅꯕꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯨꯟꯖꯤꯟꯈꯤꯕꯒ ꯃꯥꯟꯅꯩ꯫ ꯑꯗꯨꯅ ꯌꯦꯛꯅꯕ ꯑꯗꯨꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯍꯣꯒꯥꯏꯒꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ꯫ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏꯕꯨ ꯂꯥꯏ ꯐꯠꯇꯕꯗꯒꯤ ꯉꯥꯛꯊꯣꯛꯏ꯫ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯊꯋꯥꯏꯒꯤ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯑꯣꯡꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯊꯋꯥꯏꯒꯤ ꯂꯥꯟ ꯁꯣꯛꯅꯕ ꯑꯁꯤꯗ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯑꯣꯡꯅꯤ꯫ ꯃꯇꯝ ꯑꯃꯗ ꯅꯪ ꯃꯤꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯣꯏ, ꯑꯩ ꯃꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯑꯣꯏꯅꯗꯤ ꯄꯥꯡꯊꯣꯛꯂꯝꯗꯦ, ꯆꯤꯝꯕꯥꯜꯊꯣꯡꯗꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯝꯂꯒꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯂꯝꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕ ꯌꯥꯕꯅꯤ ꯃꯗꯨꯗꯤ, ꯍꯦ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯥꯛꯎ꯫
ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯅꯪꯒꯤ ꯌꯨꯝꯗꯁꯨ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯂꯕꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯃꯤꯔꯣꯟꯕꯒꯤ ꯑꯍꯥꯟꯕ ꯊꯥ 3 ꯑꯗꯨ ꯅꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯌꯦꯡꯕꯤꯌꯨ, ꯑꯩꯈꯣꯏꯗ ꯄꯨꯟꯁꯤꯒꯤ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯑꯁꯤ ꯀꯔꯝꯅ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯏꯁ꯭ꯋꯔꯅꯗꯤ ꯑꯩꯈꯣꯏꯗ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯎꯠꯄꯤꯔꯕꯁꯨ ꯑꯩꯈꯣꯏꯅꯗꯤ ꯃꯗꯨ ꯑꯗꯨꯝ ꯈꯪꯗꯅ ꯂꯩ꯫ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯃꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯗꯨꯅ ꯂꯩ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯊꯦꯡꯅꯕ ꯉꯝꯗꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯂꯩꯔꯒꯗꯤ ꯅꯪꯅ ꯅꯣꯂꯨꯛꯆꯗꯨꯅ ꯏꯁ꯭ꯋꯔꯗ ꯄꯨꯛꯅꯤꯡ ꯍꯣꯡꯅꯅꯕ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯃꯤꯕꯨ ꯕꯤꯆꯥꯔ ꯇꯧꯔꯨꯕꯗꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯖꯕ ꯅꯠꯇꯦ, ꯃꯗꯨꯒꯤ ꯑꯄꯪꯕꯒꯤ ꯋꯥꯅꯤ꯫ ꯃꯗꯨ ꯁꯨꯛꯅꯠ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯖꯕ ꯑꯗꯨꯕꯨꯅꯤ꯫ ꯃꯁꯤꯗꯤ ꯑꯩꯅ ꯃꯤꯕꯨ ꯕꯤꯆꯥꯔ ꯇꯧꯕ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯇꯝꯕꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯕꯅꯤ꯫ ꯑꯩ ꯏꯁꯥꯅ ꯊꯦꯡꯅꯖꯗꯨꯅ ꯈꯪꯖꯔꯛꯄ ꯅꯠꯇꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯇꯤꯚꯤꯗ ꯊꯣꯛꯇꯨꯅ ꯃꯗꯨ ꯑꯩꯅ ꯇꯥꯛꯂꯨꯕꯒꯤ ꯍꯛ ꯂꯩꯇꯦ꯫ ꯅꯪꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯅꯁꯥꯅ ꯊꯦꯡꯅꯖꯗꯨꯅ ꯈꯪꯖꯗꯨꯅ ꯉꯥꯡꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯊꯥꯎ ꯅꯣꯏꯕꯤꯕ ꯋꯥꯍꯩ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯃꯤ ꯑꯇꯣꯞꯄꯕꯨ ꯕꯤꯆꯥꯔ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯔꯥꯏꯅ ꯂꯧꯔꯣꯏꯗꯕꯅꯤ꯫ ꯃꯤꯁꯤꯡꯕꯨ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯂꯩꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯃꯁꯤ ꯃꯦꯁꯦꯖ ꯑꯁꯤ ꯕꯥꯏꯕꯜꯗꯒꯤ ꯑꯩ ꯄꯥꯖꯒꯦ꯫ ꯃꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯃꯦꯊ꯭ꯌꯨ 8ꯇ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯤꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯗ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯕꯤꯆꯥꯔ ꯇꯧꯒꯅꯨ꯫ ꯃꯗꯨꯃꯛ ꯅꯪꯉꯣꯟꯗ ꯃꯤꯁꯤꯡꯅ ꯇꯧꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯃꯔꯝꯗꯤ ꯃꯗꯨꯃꯛ ꯅꯪꯉꯣꯟꯗꯁꯨ ꯍꯜꯂꯛꯀꯅꯤ꯫ ꯅꯪꯒꯤ ꯅꯃꯥꯏꯗ ꯑꯃꯣꯠꯄ ꯂꯩꯕ ꯑꯗꯨ ꯁꯦꯡꯗꯣꯛꯆꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯑꯃꯒꯤ ꯃꯃꯥꯏꯗ ꯂꯩꯕ ꯑꯃꯣꯠꯄ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯈꯟꯕ꯭ꯔꯥ? ꯅꯪ ꯅꯁꯥꯒꯤ ꯅꯃꯥꯏꯒꯤ ꯑꯃꯣꯠꯄ ꯑꯗꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄꯗ ꯅꯪꯅ ꯍꯥꯏꯕ ꯌꯥꯒꯅꯤ꯫ ꯑꯃꯦꯟ꯫ ꯑꯃꯦꯟ꯫ ꯑꯇꯣꯞꯄ ꯋꯥꯍꯟꯊꯣꯛ ꯑꯃꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯃꯤꯠꯇ ꯂꯩꯕ ꯑꯁꯥꯡꯕ ꯎꯆꯨꯛ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯅꯗꯤ ꯎꯗꯅ ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯃꯤꯠꯇ ꯂꯩꯕ ꯑꯄꯤꯛꯄ ꯆꯩꯇꯦꯛ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯈꯟꯒꯅꯨ꯫ ꯅꯪ ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯤ ꯌꯦꯡꯗꯅ ꯑꯇꯣꯞꯄꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯗ ꯆꯠꯄ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯃꯤꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯑꯗꯨ ꯅꯪꯅ ꯕꯤꯆꯥꯔ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ, ꯅꯪꯒꯤ ꯃꯤꯠꯇ ꯑꯋꯥꯡꯕ ꯎꯆꯨꯛ ꯑꯃ ꯂꯩꯕ ꯍꯥꯏꯕ ꯑꯁꯤ ꯀꯝꯗꯧꯒꯗꯒꯦ? ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯁꯥꯡꯕ ꯎꯆꯨꯛ ꯑꯗꯨ ꯅꯪꯒꯤ ꯃꯤꯠꯇ ꯂꯩꯅ ꯂꯩꯅ ꯃꯤꯒꯤ ꯃꯤꯠꯇ ꯂꯩꯕ ꯑꯄꯤꯛꯄ ꯑꯗꯨ ꯅꯪꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯑꯁꯤ ꯀꯝꯗꯧꯒꯗꯒꯦ? ꯑꯩꯅ ꯃꯁꯤ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯝꯗ ꯅꯪ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯒ ꯂꯩꯍꯧꯔꯒꯅꯤ꯫ ꯑꯗꯨꯒ ꯑꯋꯥꯕꯗꯤ ꯃꯁꯤꯃꯛꯅꯤ, ꯃꯁꯥ ꯃꯊꯟꯇ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯁꯤ ꯍꯦꯛ ꯍꯦꯛ ꯑꯣꯏꯒꯜꯂꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅꯤꯡꯂꯤꯕ ꯑꯁꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯀꯔꯤꯗꯒꯤ ꯉꯥꯛꯄꯤꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯃꯤꯠꯀꯨꯞ ꯑꯃꯇꯪ ꯈꯟꯊꯔꯒꯗꯤ ꯈꯪꯒꯅꯤ꯫ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ꯫ ꯅꯣꯡꯃ ꯄ꯭ꯔꯤꯆꯔ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯁꯔꯚꯤꯁ ꯑꯃ ꯌꯥꯎꯔꯨꯕꯗꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯇꯥꯛꯂꯤꯕ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯐꯝ ꯑꯃꯠꯇ ꯈꯪꯗꯦ, ꯌꯥꯝꯅ ꯆꯃꯝꯅꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨ꯫ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯃ ꯑꯩꯅ ꯄ꯭ꯔꯤꯆꯤꯡ ꯇꯧꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯒꯤ ꯊꯥꯎ ꯅꯣꯏꯕꯤꯕ ꯏꯁ꯭ꯋꯔꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯂꯥꯛꯂꯝꯗꯦ꯫ ꯋꯥ ꯉꯥꯡꯕ ꯍꯥꯏꯕ ꯑꯁꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤ꯫ ꯃꯗꯨ ꯑꯩꯒꯤ ꯈꯨꯗꯣꯜ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛ
ꯑꯩꯅ ꯍꯣꯠꯅꯕ ꯃꯊꯧ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩꯒꯤ ꯘꯔꯤ ꯌꯦꯡꯗꯨꯅ ꯀꯔꯝꯕ ꯀꯥꯟꯗ ꯂꯣꯏꯒꯗꯒꯦ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯃꯁ꯭ꯌꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯍꯞꯇꯥ ꯑꯃꯗ ꯃꯤꯇꯤꯡ ꯑꯃ ꯑꯅꯤꯗꯤ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩ ꯇꯤꯚꯤꯗ ꯋꯥ ꯉꯥꯡꯕ ꯍꯧꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯍꯦꯟꯅ ꯀꯥꯈꯠꯂꯤꯕ ꯃꯈꯩ ꯍꯛꯆꯥꯡ ꯑꯁꯦ ꯈꯔ ꯍꯦꯟꯅ ꯅꯝꯊꯕ ꯃꯊꯧ ꯇꯥꯏ꯫ ꯑꯆꯧꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯅꯅꯕ ꯑꯃꯁꯨꯡ ꯇꯥꯏꯕꯪꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯅꯕ ꯑꯆꯧꯕ ꯃꯪꯂꯥꯟ ꯃꯪꯖꯔꯝꯃꯤ꯫ ꯃꯤꯁꯤꯡꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯥꯛꯄꯤꯅꯕꯒꯤ ꯑꯆꯧꯕ ꯑꯄꯥꯝꯕ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯞꯄꯤꯕ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯌꯧꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯅꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯑꯔꯨꯕ ꯄꯔꯥ ꯀꯌꯥ ꯑꯃ ꯇꯝꯕꯤꯕꯗꯤ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯖꯔꯤꯕ ꯑꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯪ ꯎꯁꯤꯟꯅꯗꯕ ꯇꯧꯒꯅꯨ꯫ ꯃꯍꯥꯛꯅ ꯎꯠꯄꯤꯔꯛꯄꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯈꯪꯖꯤꯜꯂꯨ ꯃꯔꯝꯗꯤ ꯃꯍꯩ ꯑꯐꯕ ꯌꯥꯜꯂꯣꯏꯗꯧꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯧꯏ꯫ ꯃꯤ ꯑꯃꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯈꯟꯕꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯄꯒꯦ? ꯃꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯑꯐꯕ ꯄꯨꯔꯛꯂꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯈꯟꯕ ꯑꯗꯨꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯒꯤ ꯀꯔꯤ ꯃꯔꯝꯅꯣ? ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗ ꯅꯈꯣꯏ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯕ ꯉꯝꯒꯅꯤ ꯑꯩ ꯑꯥꯁꯥ ꯇꯧꯏ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯃꯁꯤ ꯑꯗꯨꯝ ꯉꯥꯡꯖꯕ ꯇꯥꯔꯦ꯫ ꯃꯁꯤ ꯄꯥꯝꯕꯤꯕ꯭ꯔꯣ? ꯃꯁꯤꯅ ꯀꯅꯥ ꯀꯅꯥꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯒꯦ? ꯇꯤꯚꯤ ꯑꯁꯤ ꯃꯨꯠꯊꯠꯂꯒꯦ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯕꯁꯨ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯅꯪ ꯃꯁꯤ ꯇꯥꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯅ ꯍꯞꯇꯥ 3 ꯔꯣꯝꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯗꯦꯕꯇ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯉꯣꯟꯗ ꯀꯔꯤ ꯁꯣꯏꯔꯕꯒꯦ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯒꯗꯕ ꯊꯥꯎ ꯅꯣꯏꯕꯤꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯐꯥꯎꯖꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯝ ꯍꯥꯏꯒꯅꯨ, ꯅꯪ ꯐꯖꯅ ꯑꯗꯨꯝ ꯉꯥꯡꯏ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯈꯪꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯑꯩ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯏꯁ꯭ꯋꯔꯗꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯨꯝꯂꯣꯏ꯫ ꯑꯗꯨꯅ ꯗꯦꯕꯅ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯕ ꯐꯥꯎꯕ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯏꯁ꯭ꯋꯔꯗꯒꯤ ꯄꯥꯎꯈꯨꯝ ꯐꯪꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯔꯤ ꯑꯃꯠꯇ ꯑꯩ ꯐꯪꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯗꯦꯕꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯉꯣꯟꯗ ꯀꯔꯤ ꯁꯣꯏꯔꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯂꯦ꯫ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯑꯩꯅ, ꯑꯣ ꯐꯔꯦꯅꯦ, ꯑꯩꯅ ꯀꯔꯤ ꯁꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯈꯪꯂꯕꯗꯤ ꯐꯔꯦꯅꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯪꯗꯤ ꯀꯝꯗꯧꯕ? ꯅꯪꯁꯨ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯂꯩꯅ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯩ ꯏꯁ꯭ꯋꯔꯗꯒꯤꯗꯤ ꯇꯥꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯗꯦꯕꯇꯒꯤꯗꯤ ꯑꯩ ꯇꯥꯅꯤꯡꯂꯝꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯅꯥ ꯀꯅꯥ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯕꯒꯦ? ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯉꯛꯆꯥꯎ ꯊꯦꯛꯄ ꯑꯗꯨ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯁꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯗꯨ ꯗꯦꯕꯇ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯅꯣꯜꯂꯨꯛꯆꯗꯨꯅ ꯃꯍꯥꯛꯅ ꯆꯨꯝꯊꯣꯛꯄꯤꯕ ꯑꯗꯨ ꯑꯩꯅ ꯂꯧꯅꯅꯕ ꯑꯩꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤꯔꯛꯂꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯗꯥꯏꯗ ꯁꯣꯏꯔꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯑꯩ ꯈꯪꯖꯔꯦ꯫ ꯑꯗꯨꯒ ꯃꯗꯨ ꯗꯦꯕꯇ ꯑꯩꯅ ꯈꯪꯍꯟꯗꯅ ꯑꯩꯒ ꯏꯁ꯭ꯋꯔꯒꯒꯤ ꯃꯔꯛꯇ ꯊꯝꯖꯤꯜꯂꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯀꯣꯟꯕꯗ ꯑꯩꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗ
ꯃꯍꯥꯛꯅ ꯍꯥꯏ, ꯍꯞꯇꯥ ꯑꯅꯤꯔꯣꯝꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯤꯆꯔ ꯑꯃꯅ ꯋꯥ ꯉꯥꯡꯕꯗ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯦ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯕ꯭ꯔꯥ? ꯍꯣꯏ, ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯗꯨꯝꯅ ꯅꯪ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤ꯫ ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯥꯏꯕꯗꯨ ꯅꯪꯁꯨ ꯌꯥꯈꯤꯕ꯭ꯔꯥ ꯑꯗꯨꯗꯤ? ꯃꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ? ꯃꯗꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯏꯅꯕ ꯄꯣꯠ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯃꯨꯟꯅ ꯇꯥꯎ, ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯗꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯃꯁꯤꯗ ꯅꯪꯅ ꯇꯧꯅꯤꯡꯕ ꯑꯗꯨ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ, ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯐꯔꯤꯁꯤ ꯑꯃꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯀꯅꯥꯅ ꯑꯍꯥꯟꯕ ꯅꯨꯡ ꯑꯗꯨ ꯊꯣꯝꯒꯗꯧꯔꯤꯕꯅꯣ? ꯌꯥꯝꯅ ꯃꯨꯟꯅ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ, ꯑꯩꯈꯣꯏ ꯋꯥ ꯌꯥꯝꯅ ꯉꯥꯡꯃꯜꯂꯤ꯫ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯛꯅꯕ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯑꯌꯥꯕ ꯑꯃꯁꯨꯡ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯄꯤꯗꯦ꯫ ꯃꯤꯁꯤꯡ ꯑꯁꯦ ꯀꯗꯥꯏꯗ ꯂꯥꯟꯕꯒꯦ ꯍꯥꯏꯕ ꯑꯁꯤꯗ ꯈꯜꯂꯒ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗ ꯑꯣꯏꯅ ꯄꯨꯝꯅꯃꯛ ꯁꯤꯟꯅꯒꯗꯧꯕꯅꯤ꯫ ꯃꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯗꯨ ꯆꯨꯝꯊꯣꯛꯄꯤꯒꯅꯤ꯫ ꯅꯨꯄꯤ ꯀꯌꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯑꯗꯨꯝ ꯏꯗꯨꯅ ꯊꯥꯔꯛꯏ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ, ꯋꯥꯔꯤ ꯑꯃꯠꯇ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤ ꯁꯣꯏꯔꯕꯒꯦ? ꯃꯗꯨ ꯅꯪꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯃꯟꯕꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯁꯤꯡꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯄꯥꯁꯤꯡꯁꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯃꯟꯕꯁꯨ ꯌꯥꯎꯏ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕ ꯑꯁꯤ ꯅꯨꯄꯤ ꯈꯛꯇ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯨꯄꯥꯁꯨꯅꯤ꯫ ꯑꯆꯨꯝꯕꯅꯤ꯫ ꯅꯨꯄꯤꯁꯤꯡ ꯈꯨꯕꯥꯛ ꯑꯃꯨꯛꯇ ꯈꯨꯕꯤꯌꯨ, ꯍꯔꯥꯎꯖꯧ꯫ ꯗꯦꯕ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔ ꯈꯛꯇ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤꯒꯗꯕ ꯑꯗꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯑꯩ ꯆꯪꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯒꯤ ꯃꯇꯦꯡ ꯑꯣꯏꯒꯗꯕ ꯕꯥꯏꯕꯜꯒꯤ ꯁꯔꯨꯛ ꯈꯔ ꯌꯦꯡꯖꯔꯝꯃꯤ꯫ ꯍꯥꯟꯅꯅ ꯑꯩꯍꯥꯛ ꯀꯨꯗ ꯂꯩꯔꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯣꯠꯄꯤ ꯑꯃꯨꯛ ꯊꯥꯖꯤꯟꯕꯤꯔꯝꯃꯤ꯫ ꯖꯦꯀꯣꯕ 3:1 ꯏꯆꯤꯜ ꯏꯅꯥꯎꯁꯥ, ꯅꯈꯣꯏ ꯑꯌꯥꯝꯕꯅ ꯇꯝꯕꯤꯕ ꯑꯣꯏꯒꯅꯨ, ꯃꯔꯝꯗꯤ ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯑꯍꯛꯄ ꯃꯑꯣꯡꯗ ꯕꯤꯆꯥꯔ ꯇꯧꯒꯅꯤ꯫ ꯑꯗꯨꯅ ꯗꯦꯕꯅꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯌꯥꯖꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯇꯝꯕꯤꯕ ꯑꯃ ꯑꯣꯏꯕ ꯅꯠꯇꯕꯅꯤꯅ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧꯒꯗꯕ ꯑꯗꯨꯒꯨꯝꯅꯗꯤ ꯃꯉꯣꯟꯗꯗꯤ ꯇꯧꯔꯣꯏ꯫ ꯃꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯋꯥꯌꯦꯟꯕ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ, ꯑꯗꯨꯕꯨ ꯅꯪꯒ ꯁꯤꯟꯐꯝ ꯆꯞ ꯃꯥꯟꯅꯅ ꯂꯩꯕ ꯑꯃꯕꯨ ꯋꯥꯌꯦꯟꯕ ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯇꯝꯕꯤ ꯍꯥꯏꯅ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏꯗꯕꯅꯤ꯫ ꯍꯣꯏ, ꯅꯪꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯐꯖꯅ ꯌꯦꯡꯂꯒ ꯉꯥꯡꯒꯗꯕꯅꯤ꯫ ꯍꯞꯇꯥ ꯑꯅꯤꯔꯣꯝꯒꯤ ꯃꯃꯥꯡꯗ ꯍꯔꯁꯦ ꯄꯦꯟꯁꯤꯜꯚꯦꯅꯤꯌꯥꯗ ꯑꯩꯅ ꯋꯥꯔꯤ ꯂꯤꯕꯗ ꯌꯥꯝꯅ ꯁꯥꯡꯃꯟꯈꯤꯗꯨꯅ ꯑꯩꯅ ꯇꯥꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯩꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯅ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯔꯨꯔꯕꯁꯨ ꯑꯀꯣꯟꯕꯗ ꯑꯃꯨꯛ ꯃꯐꯝ ꯆꯥꯅ ꯇꯥꯁꯤꯜꯂꯝꯕꯗꯤ ꯑꯩ ꯌꯥꯝꯅ ꯍꯩꯖꯩ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯀꯅꯥ ꯑꯃꯠꯇꯕꯨ ꯑꯩꯈꯣꯏꯅ ꯋꯥꯌꯦꯜꯂꯣꯏꯗꯕꯅꯤ꯫ ꯅꯨꯡꯁꯤꯕꯗ ꯀꯔꯝꯅ ꯍꯦꯟꯅ ꯆꯠꯀꯗꯒꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯅꯅꯕ ꯏꯁ꯭ꯋꯔꯗ ꯍꯪꯕꯤꯌꯨ ꯑꯃꯁꯨꯡ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯊꯧꯒꯠꯆꯔꯤ꯫ ꯄꯥꯈꯣꯟ ꯆꯠꯄ ꯄꯣꯜꯅ ꯆꯔꯆꯀꯤꯗꯃꯛ ꯍꯥꯏꯖꯗꯨꯅ ꯍꯥꯏ, ꯅꯨꯡꯁꯤꯕꯗ ꯅꯈꯣꯏꯅ ꯃꯔꯥꯡ ꯀꯥꯏꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯍꯥꯏꯖꯔꯤ, ꯃꯁꯤꯅ ꯍꯥꯏꯕꯗꯤ
ꯃꯁꯤ ꯍꯦꯟꯅ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯤꯉꯣꯟꯗ ꯐꯖꯅ ꯇꯧꯕꯤꯕ, ꯃꯤꯅ ꯅꯪꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨꯃꯛ ꯅꯪꯅ ꯇꯧꯔꯨꯕ ꯍꯥꯏꯕꯁꯤꯅꯤ ꯅꯨꯡꯁꯤꯕꯗ ꯆꯠꯄ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯒ ꯃꯁꯤꯃꯛ ꯊꯋꯥꯏꯒꯤ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯑꯣꯏꯕ ꯂꯥꯟ ꯁꯣꯛꯅꯕ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯦꯛꯅꯕꯒꯤ ꯃꯊꯛꯇ ꯊꯥꯖꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯄꯥꯖꯕ ꯅꯩꯅꯖꯕ ꯍꯧꯔꯛꯄꯗꯒꯤꯗꯤ ꯑꯩ ꯑꯆꯨꯝꯕ ꯑꯗꯨ ꯈꯪꯖꯔꯦ, ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯂꯥꯟꯕꯟꯁꯤꯡ ꯑꯗꯨ ꯆꯤꯡꯊꯕ ꯉꯝꯖꯔꯦ꯫ ꯑꯗꯨꯒ ꯌꯦꯛꯅꯕꯒꯤ ꯃꯊꯛꯇ ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯅꯍꯥꯛꯁꯨ ꯈꯪꯍꯟꯖꯅꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯊꯛꯇ ꯄꯥꯟꯕ ꯌꯥꯍꯟꯒꯅꯨ꯫ ꯅꯪꯒꯤꯗꯃꯛ ꯏꯁ꯭ꯋꯔꯒꯤ ꯑꯉꯛꯄ ꯊꯧꯔꯥꯡ ꯂꯩ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakajri, mahakna akhoi ngonda tawbiriba thakajri ngai haifam leite. Mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi. Noina contact tawbibe yagani jmmindia.org. Ngasi Joyce Meyer gi ministry da noi yawbibe yagani. Joyce Meyer Ministry haibasi mahakpu akhoi mi miyam thakajri, mahakna akhoi ngonda tawbiriba thakajri ngai haifam leite.